Notice window na sandok chariba news analysis meeting tabiri punamakpu ahan bamaktada aribam resmana taram okchari ikai khumna uchari ngasi gi pause singda kari karamba headline oina pause singda phonglibagi haibadu khana nainabagi damakta aikhogi studio asida lengshinduna laibire mayamna thoidok hendokna sakhangna biraba mingoina panjarabada aikhogi sar PAOJEL CHAOBA executive editor the frontier manipur bo ahan bamaktada notice window gi maikaitagi taram okchari sir. Thank you. Sir, ahan ba sidi aikhogi pause singda phongliba paum khaktang khachage MPCC ki president oiriba aikhogi honorable 𝐀𝐍𝐀𝐋 na Bharat Joro Nyaya Yatra asi hapta kangjai bungdagi khongchat asi chatpa haunaba chief minister na ngarang ayaba pibi rakhidaba asigi matangda honorable 𝐀𝐍𝐀𝐋 na phongdok pikre santi ki khongchat chatpa sida aikhogi chief minister na ayaba piraktaba haiba asi santi leire di hairaga masi santi leitabagi khudamni haiba su phongdok pikhiba leire aduna santi ki khongchat ama oibanina oza masi khongjom war memorial dagi hauraga pangthoklagani haina phongdok pikre sa sigi matangda sargi oiba opinion kari thamini mogi haiba अखोगी मणिपुर हुजिक लेरे फिल्म से लेबाक से लेरे फिल्म से करिनो हाइबसिमा करम मोंग लेगे हाइबसिमा मियाम लोइन खनर मातने सिदेसिदा अखोगी करम मफमदा हुजिक इरांग थोइगे फॉर एग्जांपल कुंबीगी मनुंग चनबा एरिया दंग मोइगी सिंगसन चखिबा मियोय मरी फंगद्रे नत्रा चिंगलोम काखलुबो मातने अदगी मरक नोमै कापाइसिना चिंगलोमदगी kapakpa ngatane aduga imphal manungda kari akanba thodok haitare ekta akoi miyam plap tholaktana akoi gi mob tawba de gai thugai ba mai thaba khotpa gi thodokti kya kan di udre except marakta yam sporadic oina incident khar thokpa natana adu akoi gi chief minister na di hana haigre akoi gi leibak sida amuk akoi gi normal or pamong the lie kind of mikari mong the heavy given aduna adugi matungi na numit ikuidi normal or call and high risi adu hujing na muk ojiki congress na pakalakpa Bharat Joro Yatra na irang lere high taragadi akoi masidi political magi mission namada lakpa party ngata high tarne moije cham hakanda national party magi interest karino have kan the India pai bai wai ne congress no wagira natraga BJP no wagira ara congress na palinge da BJP na ningdon pomba aduga BJP na palaka su congress na ningdon pomna baje masan tamne maram de political power ne munai India men nen si kamain tawduna akoi khudum changa dage kamain tawna pai dage supai pai dage hana aduna masidi लेरिबी इंडिया की मागी पॉलिटिकल हिस्ट्री हाइजब तारे साउथ ना अखोगी द्राविडियन म्याम सिना अखोगी तोंगान रीजनल पॉलिटिकल पार्टी म्याम तौनरी नत्रा साउथ लोमदना AIDMK काइन तौनना अदगी दिल्ली दना आम आदमी पार्टी खोई तौरी अदबु इंडिया की मेन ओन ख्वाइदगी लीडर कांसिदा मोय मसेन नुं कना लेरिसिदी BJP का कांग्रेस कनेबा अनोबु नते हाइजब तारे अना मेजर मोगी बुर्जुआ पार्टी हाइदे अचोबा सेंजौ पाइबा अदुगुंबा पार्टी ना मोइना अनेमंग इंडिया से टोटल पाइनिंग हाइतार अना अमन तौब थबकता अमन येट पाइसिदी तसेंग हाइ कांददी या मैच्योर बा पॉलिटिकल पार्टी मो इतार दि तौम थोक्तबने सिगिस याम लेमना जेंटलमैन ओइने नोइसु नोइ थोक तोरो अखोइ सो खोइ थोक तौनी बट करे कई तौनी पॉलिटिकल पार्टी ने लेजिबु लेबाक सेमगेने लेइ नत्राव अनौबा लो पास तौगे लेबाक सिगी चानाबा अदगी मतम दुगा चानाबा बट कनागी दमकता लेबाक लेब मियाम दमकता काननब तौगदबनी मोगी हक्सेल की ओइगेरा लाइरिक की ओइगेरा अदगी अतोप चाना थकनबगी ओइगेरा लाइब प्रजा सिंह सिद कमाइन तौन पिजेगनी हाइबगी इंटरेस्ट ने पॉलिटिकल पार्टी सिंगी मोय कॉन्स्टिट्यूशन योर कान थबक तौनी न हाइजे मदुगी ओन तैनबददी हुजिक मणिपुर कदौरे था निपान सुरे सेसिदा अखोगी मोदी जी हुजिक वो हमत उ फंगद्रे वारिबो नत्रा अदि BJP की इंटरेस्ट करिनो मणिपुर से अखोगी इंडिया दा याउद्रबरा नत्र कमाइन तौवाइन तोंगान अखोई यंगबिबे वारिरा अदना
ꯑꯩꯈꯣꯏꯁꯤꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯡꯐꯨꯗ ꯐꯨꯅꯔꯀꯥꯟꯁꯤꯗ ꯅꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯀꯩꯅꯣ ꯈꯔ ꯄꯤꯔꯀꯥꯟꯗ ꯃꯑꯣꯡ ꯃꯥꯜꯍꯜꯂꯒ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯁꯣꯝꯗꯗꯤ ꯑꯗꯨꯒꯤ ꯄꯣꯠ ꯑꯃ ꯏꯁꯨ ꯑꯃꯗꯤ ꯂꯩꯔꯦ ꯔꯤꯌꯦꯂꯤꯇꯤꯅ ꯑꯁꯦꯡꯕꯅꯤ ꯁꯤꯒꯤ ꯔꯤꯌꯦꯂꯤꯇꯤꯁꯤ ꯑꯦꯗ꯭ꯔꯦꯁ ꯇꯧꯒꯦ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯑꯩꯈꯣꯏꯒꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯍꯣꯏ ꯃꯣꯏꯒꯤꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯕꯖꯦꯛꯇꯤꯚ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯈꯪꯕꯤꯒꯗꯕꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯍꯥꯏꯕꯁꯦ ꯀꯣꯡꯒ꯭ꯔꯦꯁ ꯍꯥꯏꯕ BJP ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯎꯕ ꯀꯥꯟꯗꯗꯤ ꯆꯥꯟꯗꯤ ꯆꯞꯄꯤ ꯑꯃꯒꯤ ꯑꯃꯅ ꯑꯁꯣꯛꯅꯦ ꯑꯃꯅ ꯅꯝꯕꯔꯅꯦꯅ ꯎꯏ ꯃꯁꯤ ꯊꯣꯔꯛꯄ ꯈꯦꯠꯅꯕ ꯂꯩꯇꯦꯅ ꯈꯜꯂꯦ ꯀꯩꯅꯣ ꯃꯥꯏ ꯃꯇꯥꯡ ꯆꯥꯅ ꯎꯪꯅꯔꯀꯥꯟꯗ ꯇꯥꯟꯅꯕ ꯉꯥꯛꯇꯅꯤ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ BJP ꯅꯤ ꯂꯩꯁꯦ 70% ꯍꯥꯟꯅ ꯐꯣꯔꯃꯔ ꯀꯣꯡꯒ꯭ꯔꯦꯁ ꯑꯣꯏꯔꯝꯒꯅꯦꯕ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯍꯥꯟꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛ BJP ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯋꯥꯏꯟ ꯏꯟ ꯑ ꯅ꯭ꯌꯨ ꯕꯣꯇꯜ ꯑꯅ ꯃꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯅꯕ ꯄꯣꯠꯇꯨ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯈꯣꯡꯆꯠꯁꯦ ꯊꯤꯡꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯅꯣꯏꯒꯤ ꯊꯕꯛꯇꯣ ꯚꯥꯔꯠ ꯖꯣꯔꯣ ꯌꯥꯇ꯭ꯔꯥꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯁꯤꯗꯒꯤ ꯏꯟ ꯗ ꯍꯥꯔꯠ ꯑꯣꯐ ꯏꯝꯐꯥꯜ ꯁ꯭ꯋꯥꯏꯗꯗꯤ ꯁꯨꯡꯍꯣꯡ ꯍꯣꯡꯍꯜꯂꯣꯏ ꯍꯥꯏꯕꯅꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗꯗꯤ ꯑꯗꯨꯅ ꯅꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯅꯣꯏꯅ ꯑꯄꯥꯝꯕꯗꯣ ꯑꯩꯈꯣꯏ ꯇꯧꯍꯜꯂꯣꯏ ꯍꯥꯟꯅ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯂꯥꯛꯀꯥꯟꯗꯁꯨ ꯕꯤꯁꯅꯨꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯆꯪꯍꯟꯅꯤ ꯇꯧꯅ ꯈꯣꯠꯅꯗꯅ ꯌꯥꯝꯅ ꯑꯆꯧꯕ ꯀꯤꯌꯣꯁ ꯑꯃ ꯊꯣꯛꯈꯤ ꯑꯗꯨ ꯎꯄꯥꯏꯗꯤ ꯀꯔꯤꯝ ꯂꯩꯈꯤꯗꯦ ꯃꯔꯝꯗꯤ ꯁꯦꯟꯇꯔꯗ ꯄꯥꯏꯔꯤꯁꯦ BJPꯒꯤ ꯑꯆꯧꯕ ꯖꯒꯣꯅꯣꯠ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯣꯗꯤꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯑꯃꯤꯠ ꯁꯥꯍ ꯈꯣꯏꯒꯤ ꯃꯣꯏ ꯀꯥꯡꯕꯨ ꯃꯌꯥꯝꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯣꯏ ꯃꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯅ ꯆꯨꯝꯃꯦ ꯃꯤꯌꯥꯝꯒꯤꯅ ꯀꯣꯟꯅ ꯈꯟꯅꯁꯤ ꯍꯥꯏꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯋꯤꯠ ꯔꯤꯒꯥꯔꯗ ꯇꯨ ꯃꯅꯤꯄꯨꯔ ꯑꯗꯨꯅ ꯃꯁꯤꯒꯤꯁꯦ ꯏꯟꯇꯔꯦꯁꯇꯤꯡ ꯌꯥꯝ ꯑꯣꯏꯒꯗ꯭ꯔꯥ ꯑꯩꯅ ꯈꯟꯖꯕꯗ ꯍꯌꯦꯡ ꯇꯥꯡ 13 ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯗꯦꯕꯂꯞꯃꯦꯟꯠ ꯈꯔꯁꯤ ꯂꯥꯛꯀꯗꯧ ꯃꯥꯜꯂꯦ ꯑꯗ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨ ꯀꯣꯡꯒ꯭ꯔꯦꯁꯀꯤꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣ ꯑꯃꯅꯤ BJPꯒꯤꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣ ꯑꯃꯅꯤ ꯑꯦꯔꯤꯅꯥ ꯗ꯭ꯔꯃꯥ ꯍꯥꯏꯇꯥꯔꯦ ꯑꯅꯤꯃꯛꯀꯤꯁꯨ ꯑꯗꯨꯅ ꯀꯌꯥꯝꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯔꯛꯀꯦ ꯍꯥꯏꯕꯁꯤꯗꯤ ꯑꯣꯡꯂꯤ ꯋꯤꯜ ꯅꯣ ꯑꯗꯨ ꯃꯁꯤꯅ ꯑꯃꯨꯛ ꯀꯔꯝ ꯀꯥꯟꯗ ꯑꯦꯐꯦꯛ ꯇꯧꯗꯧ ꯃꯥꯟꯒꯦ MP ꯏꯂꯦꯛꯁꯟꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯈꯔ ꯑꯦꯐꯦꯛ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯅꯩ ꯃꯗꯨꯒꯤꯗꯃꯛꯇ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯔꯤꯍꯥꯔꯁꯦꯜ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯄꯥꯡꯈꯠꯅꯔꯤꯁꯦ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯁꯥꯔꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯃꯣꯗꯤ ꯁꯔꯀꯥꯔꯅ BJP ꯂꯩꯉꯥꯛ ꯑꯣꯏꯕꯅꯤꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯄꯥꯡꯒꯜꯁꯤ ꯑꯐꯕ ꯑꯣꯏꯔꯁꯨ ꯁꯥꯟꯇꯤꯒꯤ ꯑꯣꯏꯔꯕꯁꯨ ꯃꯄꯥꯡꯒꯜꯁꯤ ꯏꯀꯟ ꯀꯟꯗꯦ ꯂꯩꯇꯦ ꯍꯥꯏꯕꯅꯤ BJPꯅ ꯄꯥꯟꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅ ꯁꯥꯔ ꯃꯊꯪꯗ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯂꯤꯕ ꯄꯥꯎ ꯑꯃꯈꯛꯇꯪꯒ ꯂꯧꯈꯠꯆꯒꯦ ꯀꯥꯟꯇꯣ ꯁꯥꯕꯜꯗ ꯂꯩꯕ ꯂꯩꯃꯈꯣꯡ ꯃꯈꯥ ꯂꯧꯈꯣꯡ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯗ ꯉꯔꯥꯡ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯅ ꯂꯩꯃꯈꯣꯡ ꯃꯈꯥ ꯂꯧꯈꯣꯡꯗ ꯊꯧꯊꯤ ꯉꯥꯛꯇ ꯆꯦꯟꯊꯔꯛꯈ꯭ꯔꯦ ꯊꯥꯎ ꯂꯤꯛ ꯑꯣꯏꯍꯟꯕꯗ ꯆꯦꯟꯅꯕꯁꯤꯡ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯒ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔ ꯃꯤꯅꯤꯁꯇꯔ ꯕꯤꯁ꯭ꯋꯖꯤꯠꯅ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯦ ꯁꯥꯔ ꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥꯎ ꯂꯤꯛ ꯑꯣꯏꯔꯛꯄꯁꯦ ꯑꯩꯈꯣꯏꯗ ꯀꯌꯥꯝ ꯌꯥꯝꯅ ꯃꯇꯨꯡꯗ ꯁꯣꯛꯍꯜꯂꯛꯄ ꯌꯥꯕꯒꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯥꯔ ꯑꯣꯄꯤꯅꯤꯌꯟ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯁꯤꯒꯤꯁꯦ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯩꯈꯣꯏꯒꯤ ꯊꯧꯁꯥꯗꯕ ꯍꯥꯏꯇꯥꯔꯦ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯟड ꯏꯀꯣꯂꯣꯖꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯍꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯑꯩꯈꯣꯏ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯁꯦ ꯀꯥꯏꯔꯀꯥꯟꯁꯤꯗ ꯍꯧꯖꯤꯛ ꯀꯨꯏꯔꯔꯣꯏ ꯅꯣꯡ ꯇꯥꯔꯀꯥꯟꯁꯤꯗ ꯄꯨꯡꯊꯨꯝ ꯊꯨꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁꯀꯤ ꯂꯩꯔꯤꯕ ꯑꯣꯐꯤꯁꯁꯤꯁꯨ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯏꯁꯤꯡ ꯊꯨꯝꯃꯅꯦꯕꯀꯣ ꯅꯣꯏ ꯍꯧꯖꯤꯛ ꯐꯝꯃꯤꯕ ꯑꯣꯐꯤꯁꯁꯤꯁꯨ ꯃꯈꯥꯗ ꯑꯗꯨꯝ ꯊꯨꯝꯃꯅꯦꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯄ꯭ꯔꯣꯄꯔ ꯄ꯭ꯂꯥꯅꯤꯡ ꯇꯧꯗꯦꯕ ꯏꯁꯤꯡ ꯆꯦꯟꯊꯐꯝ ꯂꯩꯇꯦꯕ ꯏꯁꯤꯡ ꯇꯨꯡꯁꯤꯜꯂ ꯂꯩꯔꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯃꯇꯝꯒ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯅꯣꯡ ꯆꯨꯊꯔꯛꯄꯒꯤꯁꯤꯗ ꯗ꯭ꯔꯦꯅꯦꯖꯅ ꯀꯃꯥꯏꯅ ꯁꯦꯝꯒꯗꯒꯦ ꯑꯗꯒꯤ environmental pollution toiba turel myam sida akoi chendariba amon akai haibidi plastic ki product myam masi je kamai tawna akoi khongok kadage kamai tawduna namun turel je amhan phan gadage kamai tawna thakna bi isingda amot pe hol gadage haibasi government amagi magi lariba department singna yam kupni hingadamne adu isingda petrol thadarak pa haibasidi akoi gi oil spill haitar si oil spill se akoi gi samudra daga di kamai tawna ge tanker achobana crude oil ji pura kan sida soina tanker se yakta bo ge kai bo something aho bo kan da akoi gi oil spill yam sati bu thui haitar akoi gi Indian Ocean gum sida adu masi ge se yam achoba environmental disaster ne na lone petrol transport to bukan sida maram dinga nung so horma ngaktaba leiriba sil nung adagi leina uchek myam irak na shiba ani yam achoba environmental disaster ne na myam haini
ꯑꯗꯣ ꯃꯅꯤꯄꯨꯔꯒꯤꯗꯤ ꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯩꯃꯈꯣꯡꯗ ꯂꯩꯔꯤꯕ ꯍꯦꯚꯤ ꯐ꯭ꯌꯨꯜꯒꯤ ꯃꯣꯏ ꯄ꯭ꯔꯣꯖꯦꯛ ꯗꯤꯖꯦꯜ ꯃꯊꯧ ꯇꯧꯗ꯭ꯔꯕ ꯀꯩꯅꯣ ꯑꯃ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯦꯁꯤꯟ ꯑꯃ ꯁꯤ ꯀꯔꯝ ꯀꯥꯟ ꯆꯂꯥꯏꯒꯦꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯍꯦꯚꯤ ꯐ꯭ꯌꯨꯜ ꯊꯝꯃꯤꯁꯤ ꯀꯔꯝ ꯀꯥꯟ ꯆꯂꯥꯏꯒꯦꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯀꯩꯗꯧꯕꯩ ꯊꯝꯃꯤꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯃꯁꯤꯅ ꯀꯌꯥꯝ ꯀꯟꯅ ꯃꯤꯉꯣꯟꯗ ꯀꯥꯟꯅꯕ ꯄꯤꯕꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯥꯏ ꯗꯥꯝꯅ ꯁꯥꯔꯤꯕ NHPCꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯩ ꯄꯤꯅꯤꯅ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛ ꯑꯅ ꯇꯧꯔꯤꯕꯁꯦ ꯁꯤꯅ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯃꯩ ꯄꯤꯅꯤ ꯑꯗꯩ ꯏꯊꯩ ꯂꯧꯈꯣꯡ ꯁꯦꯝꯗꯣꯛꯀꯅꯤ ꯃꯤꯌꯥꯝꯗ ꯊꯕꯛ ꯄꯤꯅꯤ ꯍꯥꯏꯅ ꯄꯥꯏꯈꯠꯈ꯭ꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯅꯦꯕ ꯁꯤꯅ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯃꯩ ꯀꯌꯥꯝ ꯐꯪꯉꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄ꯭ꯔꯤꯄꯦꯗ ꯅꯦꯁꯅꯦꯜ ꯄꯥꯋꯔ ꯒ꯭ꯔꯤꯗꯇꯒꯤ ꯂꯩꯔꯒ ꯑꯗꯨꯝ ꯊꯥꯜꯂꯤ ꯏꯁꯥꯅ ꯂꯩꯖꯔꯒ ꯊꯥꯜꯂꯤꯅꯦꯕ ꯑꯩꯈꯣꯏꯅ ꯊꯥꯜꯂꯤꯁꯦ ꯑꯗꯨꯒ ꯑꯃꯅ ꯏꯊꯩ ꯂꯧꯈꯣꯡ ꯀꯌꯥꯝ ꯐꯔꯦ ꯏꯀꯥꯟ ꯀꯥꯟꯅꯗꯦ ꯂꯣꯛꯇꯥꯛ ꯐꯒꯠꯂꯕ ꯐꯒꯠꯇꯦ ꯃꯤꯌꯥꯝ ꯊꯕꯛ ꯌꯥꯝ ꯐꯪꯉꯕ ꯌꯥꯝ ꯀꯩꯁꯨ ꯐꯪꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯥꯏꯈꯠꯂꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯍꯥꯎꯁꯤꯒ ꯀꯌꯥꯝ ꯆꯥꯟꯅꯒꯦ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯦꯜꯗ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡꯁꯤꯗ ꯀꯩꯅꯣ ꯐꯤꯕꯝꯗ ꯍꯦꯟꯅ ꯁꯣꯛꯍꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯦꯟꯅ ꯀꯥꯟꯅꯍꯟꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯏꯝꯄꯦꯛ ꯑꯦꯁꯦꯁꯃꯦꯟꯠꯀꯨꯝꯕ ꯃꯌꯥꯝ ꯇꯧꯕꯤꯔꯀꯥꯟꯗ ꯃꯁꯤꯅ ꯀꯌꯥꯝ ꯐꯒꯗꯒꯦ ꯐꯔꯣꯏꯗꯒꯦ ꯁꯤ ꯌꯦꯡꯕꯤꯒꯗꯕꯅꯦꯕ ꯂꯝꯐꯦꯜ ꯄꯥꯠꯇ ꯂꯩꯔꯤꯕ ꯋꯦꯠꯂꯦꯟꯁꯤꯗ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯁꯥꯖꯟꯕ ꯑꯗꯨꯅ ꯃꯊꯛꯇꯒꯤ ꯆꯦꯟꯊꯔꯤꯕ ꯏꯁꯤꯡꯁꯤꯡꯁꯦ ꯇꯨꯡꯁꯤꯟꯐꯝ ꯂꯩꯔꯛꯇꯕ ꯑꯗꯨꯅ ꯏꯝꯐꯥꯜ ꯂꯣꯝ ꯆꯦꯜꯂꯛꯄ ꯑꯗꯨꯅ NEWSꯀꯤ ꯅꯣꯏꯒꯤ ꯑꯣꯐꯤꯁ ꯃꯈꯥꯗ ꯏꯁꯤꯡ ꯇꯨꯡꯕ ꯑꯃꯨꯛ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯟꯕ ꯀꯥꯟꯗꯗꯤ ꯏꯝꯐꯥꯜ ꯐ꯭ꯔꯤ ꯄ꯭ꯔꯦꯁꯇ ꯑꯩꯈꯣꯏ ꯂꯩꯉꯩꯗ ꯒꯝꯕꯨꯠ ꯇꯣꯡꯉ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯒꯗꯤ ꯏꯁꯤꯡ ꯉꯥꯛꯇꯪ ꯆꯦꯟꯊꯐꯝ ꯂꯩꯇꯕꯅ ꯑꯗꯨꯅ ꯂꯥꯛꯅꯤꯡꯉꯤꯕ ꯄꯣꯏꯟꯠꯇꯤ ꯁꯤꯒꯨꯝꯕ ꯀꯨꯝ ꯄꯨꯔꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡꯁꯤꯗꯤ ꯒꯣꯔꯃꯦꯟꯅ ꯁ꯭ꯀ꯭ꯔꯦꯞ ꯇꯧꯊꯣꯛꯈꯤꯒꯗꯕꯅꯦꯕ ꯇꯁꯦꯡꯅ ꯍꯥꯏꯖꯔꯀꯥꯟꯗꯗꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯑꯣꯏꯜ ꯁ꯭ꯄꯤꯜ ꯑꯩꯈꯣꯏꯁꯨ ꯄꯥꯡꯗꯤ ꯎꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯊꯥꯗꯣꯔꯛꯏꯕ ꯑꯣꯏꯜ ꯁ꯭ꯄꯤꯜ ꯇꯧꯍꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯟꯇꯣ ꯁꯥꯕꯜ ꯀꯧꯇ꯭ꯔꯨꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯃꯗꯨꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯥꯎꯗꯨꯅ ꯌꯥꯝꯅ ꯄꯥꯝꯗꯕ ꯏꯐꯦꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯟꯗꯣꯏꯅꯤ ꯍꯛꯁꯦꯜꯒꯤꯗ ꯑꯣꯏꯒꯦꯔꯥ ꯑꯃꯗ ꯑꯣꯏꯒꯦꯔꯥ ꯃꯩ ꯆꯥꯛꯂꯛꯏꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯟꯁꯔꯟ ꯍꯧꯖꯤꯛꯀꯤ ꯍꯦꯚꯤ ꯐ꯭ꯌꯨꯜ ꯄꯥꯋꯔ ꯐ꯭ꯌꯨꯜꯗꯒꯤ ꯗꯤꯖꯦꯜꯒꯤ ꯂꯩꯔꯤꯕ ꯀꯅꯥꯅ ꯄꯥꯟꯅꯔꯤꯒꯦ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯑꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯦ ꯁꯥꯔ ꯃꯊꯪ ꯑꯁꯤꯗꯤ ꯄꯥꯎ ꯑꯃ ꯂꯧꯈꯠꯆꯒꯦ ꯀꯨꯀꯤ ꯂꯜꯍꯧꯕꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕ ꯅꯨꯄꯥ 3 ꯊꯤꯕ ꯈꯪꯗ꯭ꯔꯦ ꯁꯥꯔ ꯁꯤ ꯉꯔꯥꯡꯁꯦ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕ ꯀꯨꯝꯕꯤ ꯍꯧꯇꯥꯛ ꯑꯦꯔꯤꯌꯥꯗ ꯃꯤ 3 ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤ ꯍꯥꯟꯅ ꯁꯥꯔ ꯁꯤ ꯃꯃꯥꯡꯗꯁꯨ ꯃꯤ ꯃꯥꯡꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯊꯤꯒꯅꯤ ꯍꯥꯏꯕꯁꯨ ꯐꯣꯡꯗꯣꯛꯄꯤꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯐꯪꯈꯤꯕ꯭ꯔꯥ ꯐꯪꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯐꯪꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯑꯗꯨ ꯁꯥꯔ ꯉꯔꯥꯡꯁꯨ ꯃꯤ 3 ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯄꯥꯎꯆꯦꯁꯤꯡꯗ ꯊꯦꯡꯅꯖꯔꯦ ꯁꯥꯔ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯥꯔꯒꯤ ꯑꯣꯄꯤꯅꯤꯌꯟ ꯀꯩ ꯊꯝꯕꯤꯅꯤꯡꯉꯤ ꯃꯁꯤꯅ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯟꯊꯣꯏꯉꯥꯝꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯆꯠꯃꯤꯟꯅꯔ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯐꯅ ꯀꯨꯏꯅ ꯊꯤꯕ ꯐꯪꯗ꯭ꯔꯀꯥꯟꯁꯤꯗ ꯀꯣꯟꯅ ꯚꯤꯗꯤꯑꯣ ꯊꯣꯛꯂꯛꯑꯦ ꯁꯤꯁꯤꯗ ꯃꯣꯏ ꯂꯩꯈꯤꯗꯕ ꯁꯤꯈꯤꯕ ꯃꯑꯣꯡ ꯑꯃ ꯊꯣꯛꯂꯛꯑꯦ ꯉꯁꯤꯐꯥꯎ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯐꯪꯗ꯭ꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏꯊꯦꯜꯂꯣꯝꯗ ꯃꯥꯡꯈꯤꯕ ꯁꯃꯔꯦꯟꯗ꯭ꯔ ꯑꯃꯗꯤ ꯃꯥꯒꯤ ꯀꯤꯔꯟ ꯃꯣꯏ ꯃꯁꯥ ꯐꯪꯗꯅ ꯍꯧꯖꯤꯛ ꯉꯔꯥꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯈꯣꯏ ꯃꯊꯧ ꯃꯉꯝꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯆꯠꯄ ꯅꯠꯇ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯀꯩꯗꯃꯛꯇ ꯑꯩꯈꯣꯏꯁꯦ ꯆꯤꯡꯗ ꯍꯧꯖꯤꯛ ꯆꯠꯄ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈꯟꯅꯒꯗꯧꯕꯁꯦ ꯌꯥꯔꯤꯉꯩꯗꯤ ꯆꯠꯇꯕꯅꯗꯤ ꯐꯔꯕꯅꯦꯕ ꯆꯠꯂꯨ ꯇꯥꯔꯒꯗꯤ ꯀꯩ ꯃꯔꯝꯒꯤ ꯆꯠꯂꯤꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯣꯏ ꯅꯣꯡꯃꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯂꯩꯔꯛꯇꯕ ꯑꯣꯏꯔꯒꯗꯤ ꯁꯤꯔꯒ ꯁꯤ ꯑꯗꯨ ꯆꯥꯗ꯭ꯔꯒꯁꯨ ꯁꯤ ꯑꯗꯒꯤ ꯀꯨꯀꯤꯅ ꯍꯥꯠꯂꯒꯁꯨ ꯁꯤ ꯍꯥꯏꯅ ꯆꯪꯉꯨꯕ ꯑꯣꯏꯇꯥꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯃꯤꯆꯝ ꯑꯃꯅ ꯃꯥꯒꯤ ꯁꯁꯇꯦꯟ ꯇꯧꯅꯕ ꯃꯁꯥ ꯍꯤꯡꯅꯅꯕ ꯍꯥꯏꯅ ꯆꯠꯆꯕ ꯀꯥꯟꯁꯤꯗ ꯐꯥꯔꯒ ꯄꯨꯈꯤꯕꯁꯦ ꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯅꯣꯡꯃꯩ ꯄꯥꯏꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯉꯝꯊꯣꯛꯅꯅꯤ ꯅꯨꯄꯥꯅꯤ ꯅꯪꯅ ꯑꯩꯅ ꯍꯥꯠꯂꯒ ꯍꯥꯏꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯊꯣꯡꯅ ꯁꯤꯕꯗꯨꯅ ꯑꯃ ꯑꯣꯏꯖꯈ꯭ꯔꯦ ꯅꯠꯇꯕꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯃꯤꯆꯝ ꯁꯤꯗꯩꯁꯤꯗ ꯐꯥꯔꯀꯥꯟꯁꯤꯗ ꯍꯥꯠꯂꯀꯥꯟꯁꯤꯗ ꯑꯃꯨꯛ ꯌꯥꯝ ꯇꯝꯊꯤ ꯃꯑꯣꯡꯗ ꯑꯣꯠ ꯅꯩꯔꯀꯥꯟꯗ ꯍꯥꯠꯄꯤꯕꯁꯦ ꯃꯁꯤ ꯑꯩꯉꯣꯟꯗꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯝꯅꯁꯨ ꯀꯩ ꯈꯟꯕꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯈꯣꯏꯗꯧꯁꯤ ꯌꯥꯝ ꯊꯤꯅ ꯁꯥꯎꯅꯤꯡꯉꯦꯕ ꯐꯤꯕꯝ ꯂꯩꯇꯗꯤ ꯑꯃꯨꯛ ꯈꯜꯂꯦꯕ ꯀꯩꯗꯧꯕꯒꯤ
ꯆꯠꯂꯤꯅꯣ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯑꯃ ꯂꯩꯅ ꯍꯥꯏꯕꯗꯤ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯅ ꯀꯩꯗꯧꯕꯩ ꯀꯥꯈꯠꯂꯨꯔꯤꯅꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯅ ꯈꯨꯗꯨꯝ ꯆꯠꯂ ꯊꯝꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯦ ꯑꯩꯈꯣꯏ ꯈꯪꯉꯦꯕ ꯀꯩꯅꯣꯗ ꯑꯩꯈꯣꯏꯁꯨ ꯂꯩꯃꯈꯣꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯦꯄꯤ ꯚꯦꯂꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯄꯥꯎꯃꯤ 5 ꯆꯠꯄ ꯀꯥꯟꯁꯤꯗ ꯍꯤꯡꯅ ꯍꯜꯂꯛꯏꯁꯦ ꯑꯩꯈꯣꯏ 5 ꯂꯥꯏꯕꯛ ꯐꯅ ꯍꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯁꯦ ꯄꯨꯂꯞ ꯃꯣꯏꯒꯤ ꯀꯨꯀꯤ ꯑꯗꯨ ꯂꯩꯔꯝꯕ ꯀꯨꯀꯤ ꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗꯤ ꯄꯥꯎꯃꯤꯅꯤ ꯑꯩꯈꯣꯏꯗꯤ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯒꯗꯕꯅꯤ ꯃꯣꯏ ꯑꯃꯁꯨ ꯃꯩꯇꯩ ꯃꯦꯗꯤꯌꯥ ꯌꯥꯝ ꯕꯥꯏꯁ ꯑꯣꯏ ꯃꯩꯇꯩ ꯂꯝꯗ ꯌꯥꯝ ꯕꯥꯏꯁ ꯑꯣꯏꯅ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯆꯪꯉꯨꯔꯀꯥꯟꯁꯤꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯨ ꯑꯩꯈꯣꯏꯁꯦ ꯐꯥꯔ ꯊꯝꯃꯦ ꯐꯥꯖꯤꯜꯂꯦ ꯁꯣꯝꯗ ꯌꯥꯝ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯤꯕꯝ ꯑꯃ ꯑꯩꯈꯣꯏ ꯀꯥꯎꯕ ꯈꯣꯠꯄ ꯒꯥꯔꯤ ꯃꯄꯥꯟꯁꯦ ꯇꯧꯔꯛꯑꯦ ꯑꯁꯣꯝꯗ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥ ꯅꯨꯡ ꯃꯌꯥꯝ ꯃꯨꯜꯂꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯄꯨꯕꯤꯔꯤꯕ ꯁꯤꯐꯥꯏꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯃꯁꯤꯡ ꯌꯥꯝ ꯀꯟꯅ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯁꯦꯟꯅꯔꯀꯥꯟꯁꯤꯗ ꯄꯨꯊꯣꯔꯛꯑꯦ ꯌꯥꯝꯅ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯍꯧꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯏꯃꯣꯁꯅꯦꯜ ꯑꯦꯟ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯁ꯭ꯀꯥꯔꯗꯣ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯃꯔꯛꯇ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯂꯨꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯕ ꯅꯪꯗꯣꯔꯤꯕ꯭ꯔꯥ ꯃꯤꯌꯥꯝꯅ ꯀꯣꯏꯁꯜ ꯊꯝꯈ꯭ꯔ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯆꯠꯍꯟꯗꯕꯅꯤꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗꯨ ꯎꯕ ꯐꯪꯒꯗꯣꯏꯔꯥ ꯍꯥꯏꯕꯒꯤ ꯀꯣꯛꯇ ꯂꯩꯈꯤꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦ ꯇꯦꯟꯁꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤ ꯈꯪꯉꯦꯕ ꯅꯪꯁꯦ ꯁꯤꯗꯣꯔꯕꯅꯦ ꯅꯪꯁꯦ ꯁꯤꯕ ꯌꯥꯔꯦꯀꯣ ꯍꯥꯏꯕ ꯄꯣꯠ ꯑꯃꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯂꯩꯕ ꯀꯥꯟꯁꯤꯗ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯕ ꯄꯣꯠꯇꯨꯅꯦꯕ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯦꯕ ꯐꯥꯔꯝ ꯇꯥꯔꯒꯗꯤ ꯃꯣꯏꯗ ꯐꯥꯎꯔꯝꯗꯣꯏꯗꯣ ꯀꯃꯥꯏꯅ ꯇꯧꯔꯝꯒꯗꯒꯦ ꯍꯥꯏꯕꯁꯤꯗ ꯃꯣꯏꯗ ꯍꯦꯜꯞꯂꯦꯁ ꯑꯣꯏꯕ ꯑꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯗꯨꯅ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯇꯝꯊꯤꯅ ꯑꯣꯠꯂꯝꯒꯗꯧꯕ ꯃꯑꯣꯡ ꯃꯗꯨ ꯃꯌꯥꯝꯗꯨ ꯈꯜꯂꯨꯕ ꯀꯥꯟꯁꯤꯗ ꯌꯥꯝ ꯄꯦꯟꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯊꯤꯅ ꯄꯦꯟꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯁꯤꯗ ꯌꯥꯔꯒꯗꯤ ꯇꯉꯥꯏ ꯐꯗꯕ ꯀꯩ ꯇꯉꯥꯏ ꯐꯗꯕ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝꯅ ꯍꯥꯏꯅꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯀꯥꯈꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯈꯠꯂꯔꯣꯏꯁꯦ ꯀꯥꯈꯠꯄꯁꯤꯅ ꯀꯥꯈꯠꯍꯟꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯍꯥꯏꯗꯣꯏꯔꯥ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯨꯝꯕ ꯑꯣꯏꯅ ꯖꯒꯥ ꯖꯒꯥꯁꯤꯗ ꯇꯉꯥꯏ ꯐꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯄꯥꯎ ꯐꯥꯎꯅꯔꯀꯥꯟꯁꯤꯗ ꯑꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯕ ꯌꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯤꯌꯣꯅ ꯀꯩꯅꯣ ꯂꯧ ꯈꯥꯎꯕꯒꯨꯝꯕ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯇꯦꯜ ꯄꯤꯅꯤꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯃ ꯂꯩꯕꯅꯦ ꯀꯌꯥꯝꯅ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯈꯤꯕꯅꯣꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯦꯠꯂꯤꯁ ꯌꯥꯝꯗ꯭ꯔꯕꯗ ꯑꯁꯣꯝꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯂꯥꯛꯄꯗꯒꯤ ꯃꯣꯏꯔꯥꯡꯗꯒꯤ ꯕꯤꯁꯦꯝꯄꯨꯔꯗꯒꯤ ꯁꯨꯝ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯥꯟꯇꯣ ꯑꯗꯒꯤ ꯂꯩꯔꯤꯕ ꯂꯩꯃꯈꯣꯡꯒꯤ ꯑꯦꯔꯤꯌꯥ ꯑꯗꯨꯋꯥꯏꯐꯥꯎ ꯑꯃ ꯂꯩꯔꯦ ꯑꯗꯩ ꯁꯣꯝꯗꯅ ꯑꯃꯨꯛ ꯁꯦꯛꯃꯥꯏꯔꯣꯝꯒꯤ ꯁꯥꯏꯠꯇ ꯁꯥꯟꯇꯤꯄꯨꯔ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯒꯣꯜꯃꯥꯡꯒꯨꯝꯕꯒꯤ ꯁꯥꯏꯠ ꯑꯁꯣꯝꯒꯤ ꯄꯨꯈꯥꯎꯔꯣꯝꯒꯤ ꯑꯦꯔꯤꯌꯥ ꯁꯤꯒꯤ ꯁꯥꯏꯠ ꯈꯔꯁꯤꯗ ꯂꯣꯏꯅ ꯈꯪꯅꯔꯕꯅꯦ ꯀꯥꯏꯗ ꯀꯅꯥ ꯂꯩꯒꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯣꯔꯁꯦꯁ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯣꯔꯦꯗ ꯃꯌꯥꯝ ꯀꯟꯅ ꯂꯥꯟ ꯁꯣꯛꯅꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯃꯌꯥꯝꯒ ꯂꯥꯟ ꯊꯦꯡꯅꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯅꯟꯁꯨ ꯂꯩꯈꯤꯗ꯭ꯔꯦꯅꯦ ꯁ꯭ꯅꯥꯏꯄꯔꯅ ꯀꯥꯞꯄꯛꯄꯗ ꯑꯗꯒꯤ ꯑꯦꯁ ꯄꯤ ꯀ꯭ꯔꯤꯁꯅꯇꯣꯝꯕꯤ ꯁꯅꯥꯗ ꯍꯤꯡꯍꯧꯔꯦ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯑꯁꯤꯁꯨ ꯐ꯭ꯔꯟꯠ ꯑꯃꯅꯤ ꯃꯣꯔꯦꯁꯤꯁꯨ ꯅꯠꯇꯕꯤꯗ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯆꯤꯡꯗꯣꯟ ꯑꯃꯅꯤ ꯐꯥꯎꯗꯤ ꯉꯥꯛꯄ ꯀꯔꯤ ꯀꯥꯏꯒꯦꯁꯤꯅꯤ ꯏꯟ ꯑꯦꯔꯤꯌꯥꯁꯤꯗ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯀꯥꯞꯄꯛꯑꯦ ꯍꯥꯏꯔꯤꯕ ꯀꯨꯝꯕꯤꯒꯤ ꯑꯣꯏꯒꯦꯔꯥ ꯇꯦꯔꯥꯄꯨꯔꯒꯤ ꯁꯥꯟꯇꯤꯄꯨꯔꯒꯤ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤꯋꯦꯌꯔ ꯑꯦꯔꯤꯌꯥ ꯈꯔꯁꯤꯡ ꯂꯣꯏ ꯈꯪꯅ ꯂꯩꯔꯕꯅꯦꯕ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯐꯣꯔꯁꯦꯁ ꯃꯌꯥꯝ ꯊꯝꯃ ꯀꯥꯟꯁꯤꯗ ꯆꯤꯡꯂꯣꯟ ꯑꯃꯅꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯃ ꯁꯦꯝꯕꯤꯔꯀꯥꯟꯁꯤꯗ ꯃꯤꯌꯥꯝꯁꯤꯡ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯆꯤꯡꯒꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯃꯣꯏꯗ ꯁꯤꯡ ꯆꯟꯕ ꯑꯗꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯍꯦꯛꯄ ꯍꯥꯏꯁꯦ ꯃꯣꯏ ꯍꯩꯅꯕꯤꯅꯦꯕ ꯁꯤꯒꯤ ꯄꯨꯟꯁꯤꯔꯣꯜ ꯑꯃꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯏꯀꯣꯅꯣꯃꯤ ꯍꯥꯏꯕꯁꯤ ꯅꯣꯡꯃꯗ ꯃꯤ ꯑꯃꯅ ꯄꯩꯁꯥ ꯇꯥꯟꯕ ꯐꯪꯉꯛꯇ꯭ꯔꯕꯅꯤ ꯄꯣꯠ ꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯑꯗꯒꯤ ꯌꯣꯟꯕ ꯌꯥꯔꯛꯇ꯭ꯔꯕꯅꯤ ꯁꯤ ꯇꯥꯏꯃꯤꯡꯁꯤꯗ ꯍꯦꯟ ꯇꯨ ꯃꯥꯎ ꯂꯩꯇ꯭ꯔꯀꯥꯟꯗꯗꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯀꯥꯟꯗꯗꯤ ꯃꯥꯒꯤ ꯑꯍꯩꯕ ꯖꯒꯥ ꯁꯤꯡ ꯆꯠꯂꯨꯕ ꯑꯣꯏꯒꯦꯔꯥ ꯃꯥ ꯁꯤꯕ ꯆꯞ ꯃꯥꯟꯅꯩ ꯑꯩꯁꯨ ꯃꯥ ꯀꯩꯅꯣꯝ ꯇꯧꯖꯔꯨꯒꯦꯅ ꯍꯩꯅꯕꯤ ꯆꯠꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯒꯚꯔꯟꯃꯦꯟꯠ ꯂꯩꯉꯥꯛꯅ ꯂꯩꯔꯤꯁꯦ ꯇꯨ ꯁꯦꯐꯒꯥꯔꯗ ꯗ ꯂꯥꯏꯐ ꯑꯦꯟ ꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤ ꯑꯣꯐ ꯗ ꯄꯕ꯭ꯂꯤꯛ ꯍꯥꯏꯕꯅꯦꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛꯀꯅꯤꯅ ꯂꯩꯔꯤꯅꯦꯕ ꯒꯣꯔꯃꯦꯟꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯉꯥꯛꯄꯤꯔꯣ ꯁꯤꯅꯦꯕ
ꯑꯇꯥꯒꯗꯤ ꯑꯦꯗꯨꯀꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯕꯤꯔꯣ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯃꯤ ꯃꯔꯤ ꯃꯥꯡꯉꯦ ꯍꯥꯏꯁꯦ ꯀꯩ ꯇꯧꯔꯝꯗꯣꯏꯅꯣ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦꯕ ꯕꯠ ꯑꯐꯕ ꯑꯃ ꯑꯣꯏꯔꯝꯃꯔꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯦꯠꯂꯤꯁ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏꯅ ꯆꯤꯡꯂꯣꯟ ꯆꯤꯡꯃꯥꯏ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯚꯦꯂꯤꯗꯒꯤ ꯆꯤꯡꯒꯤ ꯌꯥꯝꯅ ꯀꯟꯐ꯭ꯂꯤꯛ ꯑꯣꯏꯕ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯔꯦꯡ ꯑꯃ ꯊꯝꯃꯀꯥꯟꯁꯤꯗ ꯀꯨꯀꯤꯁꯤꯡꯒꯤꯁꯨ ꯅꯣꯏ ꯊꯣꯛꯄ ꯑꯃ ꯁꯣꯝ ꯆꯪꯀꯅꯨ ꯑꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯇꯥꯔꯒꯁꯨ ꯆꯤꯡꯗ ꯁ꯭ꯋꯥꯏꯐꯥꯎꯕ ꯑꯦꯔꯤꯌꯥ ꯁ꯭ꯋꯥꯏꯐꯥꯎꯗꯤ ꯑꯩꯈꯣꯏ ꯁꯦꯐ ꯑꯣꯏꯅ ꯆꯠꯄ ꯌꯥꯏ ꯑꯩꯈꯣꯏ ꯐꯣꯔꯥꯁ ꯇꯧꯕ ꯌꯥꯏ ꯃꯤ ꯍꯥꯏꯕꯁꯦ ꯆꯤꯡꯗ ꯂꯩꯕꯁꯤꯡꯁꯤꯗꯤ ꯆꯤꯡꯗꯒꯤ ꯐꯣꯔꯥꯁ ꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯆꯦꯡꯒꯨꯝ ꯑꯣꯏꯒꯦꯔꯥ ꯁꯥ ꯇꯥꯟꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯆꯥꯖꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯐꯪꯗ ꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯨ ꯀꯥꯏꯔꯛꯄꯅꯦꯕ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨ ꯒꯣꯔꯃꯦꯟꯅ ꯌꯦꯡꯁꯤꯟꯕꯤꯔꯀꯥꯟꯁꯤꯗ ꯑꯦꯗ꯭ꯔꯦꯁ ꯇꯧꯕ ꯑꯃ ꯐꯩ ꯑꯦꯗ꯭ꯔꯦꯁ ꯇꯧꯗ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯟ ꯉꯥꯛꯏꯕꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯉꯥꯛꯁꯨ ꯉꯥꯛꯄꯤꯔꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤ ꯑꯃꯇꯪ ꯐꯖꯅ ꯈꯟꯅꯍꯟꯅꯤꯡꯉꯤ ꯅꯠꯇ ꯇꯥꯔꯒꯗꯤ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯇꯥꯕ ꯀꯥꯟꯁꯤꯗ ꯊꯃꯣꯏꯁꯤꯗ ꯌꯥꯝꯅ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯐꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔꯅ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯃꯤꯆꯝꯁꯤꯡꯁꯤꯅ ꯆꯠꯄꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒ ꯄꯥꯎꯃꯤ ꯁꯥꯔ ꯃꯁꯥꯃꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯄꯤꯕꯅꯤ ꯁꯥꯔꯅ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯏꯔꯥꯡꯁꯤ ꯂꯩꯔꯤꯕꯅꯤꯅ ꯀꯟꯐ꯭ꯂꯤꯛ ꯑꯦꯔꯤꯌꯥꯁꯤꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯤꯐꯥꯎꯕ ꯆꯠꯄ ꯌꯥꯏ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯨ ꯊꯝꯕꯤꯔꯒ ꯑꯗꯨꯒꯨꯝꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯍꯟꯅꯤꯡꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯁꯥꯔꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯃꯈꯥ ꯑꯁꯤꯗꯤ ꯃꯣꯔꯦꯗꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯂꯧꯊꯣꯛꯈꯣ ꯍꯥꯏꯕ ICTC ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚꯤꯛꯇꯔ ꯑꯃꯁꯨꯡ ꯀꯤꯝ ꯆꯥꯟꯗꯦꯜ ꯈꯨꯗꯛꯇ ꯐꯥꯒꯗꯕꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯛꯄꯤꯔꯤ ꯁꯥꯔ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯥꯔꯒꯤ ꯑꯣꯄꯤꯅꯤꯌꯟ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯍꯣꯏ ꯀꯣꯀꯣꯃꯤꯒꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯗꯤꯃꯥꯟꯁꯦ ꯑꯩꯈꯣꯏꯅ ꯆꯤꯟ ꯈꯛꯇꯒꯤ ꯗꯤꯃꯥꯟꯂ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯗꯤꯃꯥꯟꯗ ꯐꯪꯅꯅꯕ ꯀꯩ ꯇꯧꯗꯣꯔꯤꯒꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯉꯤꯁꯤꯅ ꯗꯤꯃꯥꯟꯗꯤ ꯀꯣꯀꯣꯃꯤꯅ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯏꯟꯇꯔꯦꯁꯇ ꯇꯧꯔꯛꯄꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯖꯔꯀꯥꯟꯁꯤꯗ ꯃꯗꯨꯒꯤ ꯐꯣꯂꯣ ꯑꯞ ꯑꯦꯛꯁꯟꯗꯤ ꯀꯩ ꯇꯧꯗꯣꯔꯤꯒꯦ ꯁꯤꯅꯤ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯡꯕꯟꯒꯤ ꯅꯣꯡꯈꯣꯡ ꯂꯧꯔꯤ ꯃꯔꯛ ꯆꯠꯄꯗꯐꯥꯎ ꯆꯣꯠꯇꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯋꯥꯔꯤ ꯑꯃ ꯂꯩꯅꯕ ꯆꯨꯝꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯄꯣꯠꯇꯤ ꯀꯩꯅꯣꯝ ꯍꯥꯏꯔꯨ ꯇꯥꯔꯗꯤ ꯀꯩꯅꯣꯝ ꯇꯧ ꯇꯥꯔꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯐꯣꯂꯣ ꯑꯞ ꯑꯦꯛꯁꯟ ꯑꯃ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯁꯤ ꯇꯧ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯒꯗꯤ ꯐꯔꯦ ꯃꯣꯏꯅ ꯍꯥꯏꯁꯤ ꯌꯥꯅꯤꯡꯗꯦ ꯑꯗꯣ ꯁꯤ ꯇꯧꯒ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯈꯣꯡꯖꯪ ꯆꯪꯍꯟꯒꯅꯤ ꯍꯥꯏꯒꯨꯝꯕ ꯍꯥꯏꯕꯗꯤ ꯁꯤꯚꯤꯜ ꯕꯣꯗꯤꯁꯤ ꯌꯥꯝ ꯂꯨꯏ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯃꯤꯌꯥꯝꯒꯤ ꯍꯧꯖꯤꯛ ꯌꯥꯝ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯃꯇꯝꯁꯤꯗꯗꯤ ꯃꯈꯣꯏꯗ ꯃꯤꯌꯥꯝꯁꯤꯡꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯦꯜꯂꯤ ꯃꯦꯗꯤꯌꯥꯗ ꯂꯩꯖꯔꯤꯕ ꯀꯥꯡꯕꯨ ꯑꯣꯏꯒꯦꯔꯥ ꯑꯇꯣꯞꯄ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯑꯦꯖ ꯑ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯅ ꯃꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞꯀꯤ ꯃꯈꯥꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡ ꯑꯃꯅꯦꯕ ꯀꯣꯀꯣꯃꯤꯅ ꯀꯩꯗꯧꯔꯤꯒꯦ ꯀꯣꯀꯣꯃꯤꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯀꯣꯀꯣꯃꯤꯅ ꯆꯨꯔꯆꯥꯟꯄꯨꯔ ꯆꯪꯁꯤ ꯍꯥꯏꯕ꯭ꯔꯥ ꯀꯣꯀꯣꯃꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕ꯭ꯔꯥ ꯃꯣꯏꯅ ꯇꯧꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯇꯨꯃꯤꯟ ꯂꯩꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯀꯥꯏꯅ ꯃꯌꯥꯝ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯅꯔꯤꯅꯤ ꯁꯤꯁꯤꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯣꯀꯣꯃꯤꯗ ꯌꯥꯎꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯜꯁꯤꯡ ꯃꯌꯥꯝꯁꯤꯡꯁꯨ ꯂꯩꯕꯥꯛꯀꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯏ ꯉꯥꯛꯇꯅꯤ ꯇꯧꯕꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯈꯪꯉꯤ ꯑꯗꯨꯅ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯏꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯄꯥꯏꯈꯠꯄꯤꯌꯨ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯑꯣꯏꯖꯔꯤꯕ ꯃꯌꯥꯝ ꯏꯁꯨ ꯃꯌꯥꯝꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯅ ꯐꯖꯅ ꯄꯥꯏꯈꯠꯂꯀꯥꯟꯁꯤꯗ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯦꯗꯨꯀꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯕ ꯄꯣꯠꯁꯤ ꯀꯣꯀꯣꯃꯤꯅ ꯑꯗꯨꯝ ꯒꯣꯔꯃꯦꯟꯠꯇ ꯍꯥꯏꯕ ꯌꯥꯕ ꯑꯦꯗ꯭ꯔꯦꯁ ꯇꯧꯕ ꯌꯥꯕ ꯏꯁꯨ ꯑꯃ ꯑꯗꯨꯝ ꯑꯣꯏ ꯁꯤꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯍꯤꯔꯝꯗ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯆꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯦꯄꯦꯛꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯕꯅꯤ나 ꯃꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯇꯧꯅꯤ ꯍꯥꯏꯕ ꯊꯕꯛꯁꯤꯡꯁꯤꯗ ꯇꯧꯅ ꯁꯨꯝ ꯂꯥꯛꯏ ꯇꯧꯁꯨ ꯇꯧꯕꯤꯌꯨ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯏꯀꯣꯅꯣꯃꯤꯀꯦꯜ ꯑꯣꯏꯕ ꯃꯑꯣꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯠꯆꯗꯣꯛ ꯑꯃ ꯑꯣꯏꯅꯁꯨ ꯂꯩꯕꯤꯔꯤꯕꯅꯤꯅ ꯑꯗꯨꯒꯤ ꯁꯤꯒꯤ ꯌꯥꯝ ꯂꯨꯔꯕ ꯇꯥꯟꯖꯥꯁꯤꯡꯁꯤꯗꯗꯤ ꯈꯔ ꯍꯦꯟꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯁꯥꯐꯅꯅꯕ ꯊꯕꯛ ꯃꯈꯥ ꯇꯥꯅꯁꯨ ꯍꯦꯟꯅ ꯂꯧꯈꯠꯄꯤꯔꯛꯎ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯁꯥꯔꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯁꯥꯔ ꯃꯊꯪ ꯑꯁꯤꯗꯤ ꯄꯥꯎꯆꯦꯁꯤꯡꯗ ꯍꯦꯗꯂꯥꯏꯟ ꯑꯣꯏꯅ ꯐꯣꯡꯂꯤꯕ ꯄꯥꯎ ꯑꯃꯈꯛꯇꯪꯒ ꯂꯧꯈꯠꯆꯒꯦ ꯅꯨꯄꯤ ꯐꯨꯕꯗ ꯆꯦꯟꯅꯕ ꯅꯨꯄꯤ 12 ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯅꯨꯃꯤꯠ 6ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯊꯝꯒꯗꯧꯔꯤ
ꯁꯥꯔ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯑꯣꯏꯕꯤꯔꯤꯕ ꯈꯥꯏꯗꯦꯝꯃꯅꯤꯅ ꯂꯣꯕꯨ ꯈꯨꯠꯇ ꯄꯥꯏꯗꯨꯅ ꯃꯤ ꯐꯨꯕꯗꯤ ꯌꯥꯗꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯦ ꯁꯥꯔ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯁꯥꯔꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯃꯁꯤꯒꯤꯁꯦ ꯂꯣ ꯍꯥꯏꯕꯁꯦ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯦ ꯂꯩꯕꯥꯛ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏ ꯀꯌꯥꯠ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯂꯣ ꯁꯦꯝꯕꯅ ꯚꯣꯠ ꯀꯥꯔꯀꯥꯟꯁꯤꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯝꯃꯤꯕ ꯃꯤꯁꯤꯡꯁꯤꯅ ꯂꯣ ꯁꯦꯝꯅꯤ ꯂꯣ ꯃꯣꯏꯅ ꯁꯦꯝꯃꯤꯗꯣ ꯆꯂꯥꯏꯗꯧꯔꯤꯕꯁꯤꯅ ꯍꯧꯖꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯎꯅꯔꯤꯕ ꯐ꯭ꯂꯦꯛ ꯄꯣꯁꯀ ꯊꯦꯠꯇꯅ ꯇꯥꯏꯒ ꯄꯨꯟꯗꯅ AC ꯀꯥꯗ ꯐꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯀꯃꯤꯁꯅꯔꯁ ꯁꯦꯀ꯭ꯔꯦꯇꯔꯤꯁ DCs ꯍꯥꯏꯕꯗꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯄꯨꯂꯤꯁ ꯌꯥꯎꯔꯤꯕꯅꯤ ꯑꯗ ꯄꯨꯂꯤꯁꯀꯤ ꯃꯊꯧꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯁꯦꯝꯃꯤꯕ ꯂꯣꯁꯦ ꯊꯨꯒꯥꯏꯔꯛ ꯇꯥꯔꯒꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄꯒꯤ ꯊꯧꯗꯣꯛꯁꯤ ꯊꯕꯛꯁꯤ ꯀꯅꯥꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯄꯨꯂꯤꯁꯅ ꯇꯧꯒꯗꯕꯅꯦꯕ ꯃꯣꯏꯗ ꯈꯛꯇꯅꯦꯕ ꯏꯝꯄꯥꯋꯔ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯏꯟꯗꯤꯌꯥꯒꯤ ꯃꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯄꯤꯔꯒ ꯂꯩꯔꯤꯕꯅꯤꯅ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯠꯇ ꯌꯥꯗꯕꯅꯤꯅ ꯑꯗꯨꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯂꯣ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠ ꯍꯥꯏꯁꯤꯅ ꯀꯤꯄꯔ ꯑꯣꯐ ꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅꯤ ꯑꯗꯨꯅ ꯀꯣꯔꯠꯅꯅꯦꯕ ꯋꯥꯌꯦꯜ ꯀꯥꯇꯤ ꯄꯥꯏꯔꯤꯁꯤꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯆꯨꯝꯕ꯭ꯔꯥ ꯂꯣ ꯑꯦꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤ ꯍꯥꯏꯁꯤꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯄꯨꯂꯤꯁꯇꯨꯅ ꯂꯥꯛꯑꯀꯥꯟꯁꯤꯗ ꯃꯤ ꯍꯥꯠꯄ ꯌꯥꯗꯦ ꯃꯤ ꯐꯨꯕ ꯌꯥꯗꯦ ꯅꯣꯏ ꯉꯥꯎꯁꯤꯟꯅꯅꯨ ꯅꯣꯏ ꯑꯗꯨ ꯇꯧꯅꯨ ꯑꯗꯥ ꯇꯧꯅꯨ ꯐꯔꯛ ꯇꯧꯅꯨ ꯍꯥꯏꯕ ꯃꯇꯨꯡꯏꯟꯅ ꯄꯨꯂꯤꯁꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯔꯀꯥꯟꯁꯤꯗ ꯃꯁꯤꯒꯤ ꯀꯦꯁꯁꯦ ꯃꯈꯥ ꯇꯥꯅ ꯂꯧꯈꯠꯄ ꯌꯥꯏ ꯃꯁꯤ ꯀꯦꯁꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯅꯕ ꯌꯥꯏ ꯃꯣꯏ ꯃꯆꯤꯟ ꯈꯔ ꯊꯤꯅꯔꯨꯕꯩ ꯋꯥꯔꯤꯅꯤ ꯃꯣꯏꯁꯤꯗꯤ ꯈꯔ ꯈꯨꯄꯥꯛꯅ ꯑꯃꯨꯛ ꯊꯥꯅꯕꯒꯤ ꯋꯥꯔꯤꯅꯤ ꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯨ ꯌꯥꯏ ꯋꯥꯏꯔꯦ ꯊꯥꯡ ꯊꯤꯅꯕꯒꯤ ꯊꯕꯛꯇꯨꯗꯤ ꯌꯥꯄꯣꯟꯇꯦꯗꯅ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯌꯧꯇꯥꯔꯗꯤ ꯂꯣ ꯀꯥꯏꯔꯛꯑꯕꯅꯤꯅ ꯂꯣꯁꯦ ꯑꯦꯟꯐꯣꯔꯁ ꯇꯧꯗꯣꯏꯗꯨꯗꯤ ꯄꯨꯂꯤꯁꯅ ꯃꯥ ꯐꯥꯔꯀꯥꯟꯗ ꯄꯨꯔꯀꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯨꯃꯥꯏꯅ ꯇꯧ ꯃꯣꯏ ꯊꯥꯡ ꯊꯤꯅꯕꯅꯦ ꯍꯥꯏ ꯅꯣꯡꯃꯩ ꯀꯥꯞꯅꯕꯅꯦ ꯍꯥꯏ ꯈꯨꯠꯂꯥꯏꯁꯤ ꯂꯩꯔꯦ ꯁꯤꯗ ꯇꯧꯕꯤꯔꯣ ꯄꯨꯂꯤꯁꯀꯤ ꯃꯥꯡꯗ ꯖꯁꯀꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯏꯁꯦ ꯑꯗꯨꯅꯦꯕ ꯏꯠ ꯏꯁ ꯑ ꯄ꯭ꯔꯣꯁꯦꯁ ꯑꯣꯐ ꯂꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯖꯁꯇꯨꯅ ꯑꯔꯥꯟ ꯕꯣꯠ ꯁꯥꯏꯠ ꯇꯥꯔꯕ ꯀꯥꯟꯁꯤꯗ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯂꯥꯜꯂꯒꯗꯤ ꯃꯥꯒꯤ ꯄꯅꯤꯁꯃꯦꯟ ꯄꯤꯔꯣ ꯆꯨꯝꯃꯒꯗꯤ ꯃꯥ ꯃꯔꯥꯟ ꯂꯩꯇ ꯇꯥꯔꯒꯗꯤ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ ꯁꯤꯅꯤ ꯀꯣꯔꯠꯅ ꯇꯧꯔꯤꯁꯤꯅ ꯑꯗ ꯂꯥꯟꯕ ꯍꯥꯏꯕꯁꯦ ꯂꯥꯜꯂꯝ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯀꯔꯦꯛꯁꯅꯦꯜ ꯑꯣꯏꯕ ꯁꯤꯁꯇꯦꯝꯁꯦ ꯀꯔꯥꯏꯋꯥꯏꯗ ꯊꯝꯒꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯀꯔꯦꯛꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯥꯏꯁꯦ ꯖꯦꯜ ꯍꯥꯏꯁꯦ ꯑꯃꯅꯦꯕ मासे मी हालमे मासे मी अदु फतव तोरमे मी सेन खाइरमे अदु तोरमे नुपीद नत फयंग द्रेंग तोरमे अउ तारि माग मतिक चारबा अखोइगी पनिशमेंट पीबा एज ए कोर्ट ना अखोइगी जस्टिस हाइ तारे सिसे चप चाबा अखोइगी वेल संगसिंगसिना पीदबा मतुंगदा मी जे करेक्शनल फैसिलिटी दे थमदोइनेबा जेल हाइबा जगह सिदा था तरुक थंबा चही तरे थंबा चही ट्राइम थंबा एज पर द क्वांटम ऑफ द क्राइम मान तोइबा क्राइम दे मतुंगिना अदु नतबिदा अखोइना आयन जे खुत्ता पायउ तागदी अखोइ तसेंग हाकांददी अखोइ पब्लिक ते एम्पावर तोवन्ते पब्लिक ते एम्पावर तोइसि अखोइना अखोइ इसा ngaksebane democratic setup हाइजे अदुने अदुगिने भोट थादर कांसिदा अखोइना लॉ मेकर सिंगसिदा लॉ फजा फजा सेंबिरो मतम गुचुना बायना मोइना लॉ सेमा कांसिदा हानरेब एक्जिस्टिंग वन जिगा पुला पुला कांसिदा पुलिसना अदुनेबा आईपीसी गी इंडियन पेनल कोड की मखादा मासे सेक्शन अदु मखा 420 अद 304 अदुदा 34 505 काइन तौन मयाम सिदे तौना कांसिदा पुलिस पुखला कान सिन पासे सि मखादा फाबे यारे हाय कान जस्ट ने नंग सि चुमी सि लाले मा हेंजले नंग हाय हेमले अदुगा मरियना कान जे चुमी लाले तो कान मी जे पतक चाव दंदी पिदुने चमानना हुजिगा हायबा मोय नुपी मी फुरु हेना चेनरिबा नुपी ट्राइन थोइसे मोयसु पुलिस कस्टडी थम्मा कानसिदा मोयसु मखाताना इन्वेस्टिगेशन तौदोनेबा हाय नुपी ट्राइन थोइसे मासे याव तागदे फु मी फुबु चेनना तागदे आ तागदे मागसु राइट अम लेरिने सिगी राइट सिनेबा कोर्ट एन लेरिसे के नुपी ट्राइन थोइसे मोन पेनदबा नुपी अमनि याव मेन काजे आइदि मत कै मैलेन दबिदा आइ फाबिरे हाइना हाय तागदि अदुगी पोतुनेबा चुम्बा लानब्रा मा यावब्रा यावदब्रा पुलिस ना बुदि फार पोरे अद मरान क्याम लेगे हाबसे जस्ट ना मसी वाइब्स लेप्तोने अदु कानसिदा पनिशमेंट फम थोपा ट्राइन थोइस मनुंग सिदा सिना सि तौरा सिना सिमाइन तौगनि खोपनि मोइना आयन से खुत्ता पाइबनिना मोइसे पनिश तौरसि नत्रगा मोइसे फाइन अमा तौर कान थादोखरसि नत्रगा मोइ मसेन कमाइन तौनो खनाबनो हाबगी जस्ट टुगी मागी जुडिशियल विजडम हाइतारे मागी विजडम दे लेरे अदुने खोइना
judiciary gi respect tawdabase adu marak amu su pharekpa yaudabadi nate adu masigi ain laksing point law haibase mi ne khutna paiba yade adu manipur da leriba pm sida de khoi ju leibak ki tongan ba mera paibi singna enforce toba haibadi public ki leriba law and order system sina ngakpi bunga makta kandadi khun ngak pase mera paibi ngak pa khun ngalak pase khoi khun gi khoi gi defense to biriba khun ngak pa singna torokpa sigumba tongan ba khoi gi unorganized sector sing stagi tholakpa but yamna highly organized or mo da thabak ki torpa public na aduda akoina isana ngaksara abanina akoina isam chamna kana nongmai choi pai bai to no pa do nongmai ka point sai pisala kansa man to do kaino laibak sang yang tawni phaina kap to ma sa thok to mingon mana kap da pan da bi mingon on chok to adugi posting do train to wonte but the police is trained police ti khangine ba kamain to na moi di kap ai mingon na kamain to ya da ge moi na pai khulai du either mi sohan da na ba mi ngak thok na ba na ta ga nongmai hai ba ji ta samai hai sin mingon on jala kan sa kap pa su ai suan ma su na ta ga mi protect to su ai na aduna pai ba akoi gi social responsibility hai tare mera pai bi sing oigera amo oigera imai bel sing oigera isan ni oigera na ta mong pang sing oigera moi su yam achoba leibak na miam na piba social responsibility male noi su khulai ma hai tare karam khulai no haba kanda miam gi thajaba se sigi thajaba se akoi gi leibak ngai ba lekai ngai ba mera pai bi sing su phajana khala kan sida warak watem ba to kan su phajana phamina kan sida yam leibak macha taw mo mo da taw ba hai tare taw adu mi ngona force na ba ji sunga de ko adu at the end of the day akoi machine ngata ne tongan mi mo na te akoi leimin da ngata ni akoi samin ngata ni same mafam sing sida beli de leimin ba mai te ngata ni ta ga de akoi machine ke do wi onjan na kan ji adu thin taw do no ha wa hangam su le manam ding hak bhap ta da ba ji di thok ta ba na te adu bhap ta da mi do mu bhap ta do mong da taru ta di adugi problem ne ba ngasi khabar da mi ngasi mai khuma kan da tholai si ju pa ma thodo amadi na te ha ta de kra thodo amogi akoi masen da thona ba thodo amana sigum ba thodo ama tholak pa ba se masi appa ma thawang te mi myam na no khito wa haraw gi do thaw ama ha ta ne an ta seng ha kan da di responsible oba citizen sing oi pandam da civil organizations leaders myam na achoba role ama lodun lai adigi role sun lobiu makha ta bada sigum ba pam da thodok sing se thok na ba akoi masen da wat phuwa nei ba khot pa sing se tawdana ba amadi tangai phadaba adugi system du lai ta gadi police ta pau pibi ro magi excise department ta pau pibi ro narcotics department ta pau pibi ro power buhalan bi as per the law of the land tangai phadaba khara akoi yasan da da pot khada nong yamna chinglemba lewang macha tawa akoi machine nga ta yoiba mong da losin ba ya ta gadi yam phajaba reconcile to ya ba mong da yam peaceful ba mong da admaina warak watem bi wena smai thamjage di sarna phongdok piriba wafam singsi sarna habiri basi lengakna mapanga sontharakpa aduga miyam da thajaba walakpa dagi sugumba warak watem amaga gi marakta warak watem taunarakpa si lakpani haiba adu masu thambire aduga leader singna akhoi leibak ki achumba tawbiriba leader singna hanadagi su achumba purakna ba hona duna lae aduga hona ba sida niyom chumna hona biu haiba aduni sarna thambiriba si yamna nungai ji sar makha tarpada paw ma khaktang ga lokhachage special commando gi SP Krishna Tombina tongbada tongba garida sniper sijinaraga attack tawrakre Kukila Nauba Singh State Force ta Kutharak Labadi Eana Paukumpi Gani Haina Section Warol Supi Kibasul Laikre Sarsigi Matanga Sargi Oiba Kitang Hapitang Sargi Olo Mod Kongdobi Hogi Mori has a Yamna Hoi Zidiam strategic Oiba port Amudi Oi Masigi Hana Hoi port Amoy money Madam the Hogi Maze border town Amoybugi Morese Mana Uzi have a Tamuziga London Labana Masda Lalun Tikito Yam Song Tommy Mayam su Kangwi Dunga Adu Huzikti Mayan Mother Labor Irang Sina away now way Mori Sosi kind of Punganim Kaida
lambi yam paraga mayam fast long chaptana khotana sida chaka chaudna khotana dagi tawdna akhoi unaga do mi khaga unadana adwaida phiron leidana khotana tawdna yamna nungaiba punchi mahinga ma oiramba progressive haitane economically su progressive oy matamu leirama adu hujiki leiba film sidadi akhoi palen ani themna gi gumba amain tawbi marta sanga lakan sidaina adu hujik leiba geopolitical situation sidadi India government ki interest kari no hai basi yamun na yeng ma thauta ta look is policy sorry act is policy sida more adagi hujik leiba magi one belt road kind hai ba khoi atana Southeast Asia tan sakida bu lambi sing sida India government ki magi interest kari no hai basi masu akoi ni yamun na khanbam da khale swai sida khoi gi 70,000 central forces leni hanagi khoi gi state ki 30,000 forces leni si myam se deploy tor kan sida tongan ba pam da ba thabdok sing se loina ma ngasa khoi na hajeri ba mi mari mang re kai na hai se control to ya situation no loi thamba ya ba ngata rai ni khanje kai gi no ha kan di forces myam tongan ma central paramilitary adagi military forces myam khoi gi tongan ba achou ba jaga da school da adagi imphal gi manung Julalen khoi gumba adagi palace compound swai da leriba jaga sing sida loina ma khobden laga moje pulap chamun thamme kai maram gi thamino hai basi hujubo bhap ta ngamde whereas asuk chaw force am laita gadi nahana Manipur gi leriba kilometer akhoi gi 400 kilometer gi border ne akhoi leje sida kilometer identify to be kan sida yamna problem oiba ngasa ina hajeriba Chuchampur side Bisempur dagina Imphal East dagina sorry Imphal West dagina Imphal East bo leriba area khara sida akhoi gi security forces sing se phajan deploy to bakan sida ching mathak ka thamma kan se camp problem so ba legi sne adu di tawde whereas more dadi hoji haiba pot ama yam kan control to na mo khona rise masigi se hoi akhoi leriba state forces sing di ai yam achouba thona akhoi thawai thana gi bisu yaure aduga hujiksu yam akan mamong da kuthonari adu aina laksaning point di state na more da pidiba akhoi gi attention si sab manana atopa lam sing su pibiu at the same time akhoi gi more haiba se yamna achouba akhoi gi strategic point ama nena lower consider government na hujik kanna thabak se chathaba mali but helicopter na tare changmang ngam dena ta koi taje lambi chat pangam dena lambi da wo koi na isagi lambi da wo state force pur ga changmang ngam da ta ga di lenga ki mapangan do swai dum tai ha ta ga di lambi je phatta bu junte tawha thangu junte this the state forces meam adagi akhoi gi leriba tongan ba unified command gi makha da leriba Assam Rifle Army adu CRPF BSF kangu sing je pulap joint operation taw kan je changmang ngam ri kari gi no ha ba je yamna acho wahang amani na masi je akhang ai amadi geopolitics ta nainaba miam sing miyoi sing academics miam na patang nainabi re kan sida what is the larger picture haibadu mutang khana ba mathau tar right na amana question na moina thamjage thakachari sa yamna malik chomba wafam kya thambi kre sa mathang asida lakjaningi basina relief camp da leiriba seraudagi hojik thokliba irang asina maram oiraga seraudagi chelakhiba lanjenarkhiba kakching da hangba kha Manipur college da hangliba relief camp da leiriba yaisna chanuna Assam da pangthokpa kickboxing da gold medal laurakhiba sarsi masi gold medal laurakhiba si tajabati yamna nungaije aduga nungaitriba paw amana hojiki yaisna gi apokpi mama si hojik irang sina maram oiraga phairu da nongmai maruna panbadagi Jenims da laying chathari haiba asini sarsi gi matang da lenga ki dagi kari karamba mateng bihaning bagi sargi mod kitang phongdokpi aina kwai pa nungaije badi akhoi gi nupi maiti nupi gi akhoi thona haija batai magi keno sing se sanabagi ain sum tajaba kan sports ki leiba kits ka se lo mai chap do lo yawra haibani a sanaba kan handak man sanai je mingon dagi wire kan ga sanabam leine ko ngamde ade thoi ade haibagi ai phano aduga miyubagi spirit se sigi chap chaba represent se hujigi haiba khoi gi nupim chasina tawena ai thamjage maramdi asuk wa kana ima ju sumain to no hospital da
ꯂꯩꯕ ꯑꯇꯣꯞꯄꯁꯨ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯅꯦ ꯑꯩ ꯁꯨꯝ ꯇꯥꯒꯤꯕ ꯀꯥꯟꯗ ꯑꯩ ꯐꯖꯅꯗꯤ ꯌꯥꯝ ꯀꯟꯅ ꯃꯥ ꯎꯅꯕ ꯐꯪꯗ꯭ꯔꯤ ꯑꯗꯨꯒ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯇꯪ ꯇꯧꯒꯦ ꯈꯟꯕꯅꯦ ꯆꯞ ꯆꯥꯕ ꯑꯗꯨ ꯃꯌꯥꯝꯅ ꯏꯅꯔꯤꯁꯤ ꯍꯥꯏꯔꯤꯕ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯍꯟꯅꯕ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯃꯥꯅ ꯐꯅꯌꯥꯝꯅ ꯑꯋꯥꯕ ꯃꯌꯥꯝ ꯂꯩꯇꯥꯔꯒꯁꯨ ꯃꯗꯨꯒꯤꯗꯨ ꯃꯥꯌꯣꯛꯅꯕ ꯉꯝꯕ ꯃꯁꯥꯅ ꯃꯩ ꯏꯛꯆꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯑꯩ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯇꯥꯔꯦ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯑꯅꯥ ꯂꯥꯏꯌꯦꯡ ꯃꯌꯥꯝ ꯊꯣꯛꯑꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯤꯡꯉꯤꯕꯅꯤꯅ ꯍꯤꯡ ꯇꯥꯔꯒꯗꯤ ꯄꯥꯟꯗꯝ ꯑꯃꯗ ꯃꯥꯅ ꯄꯥꯝꯖꯕ ꯉꯝꯒꯦꯔꯥ ꯉꯝꯃꯣꯏꯔꯥ ꯍꯣꯠꯅꯈꯤꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯥꯒꯤ ꯑꯦꯛꯁꯟꯁꯤꯅ ꯇꯥꯛꯏꯁꯦ ꯃꯁꯤꯒꯤ ꯃꯥꯏ ꯑꯦꯛꯁꯟꯁꯦ ꯑꯩꯅ ꯈꯟꯖꯕꯗꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯃꯌꯦꯛ ꯂꯥꯕ ꯈꯨꯗꯝ ꯑꯃ ꯑꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯣꯏꯍꯟꯕ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ ꯐꯅ ꯂꯨ ꯇꯥꯔꯒꯁꯨ ꯏꯟ ꯗꯤꯁ ꯇ꯭ꯔꯕꯜ ꯇꯥꯏꯝꯁ ꯑꯩꯈꯣꯏ ꯃꯁꯦꯟ ꯆꯥꯎꯈꯠꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯃ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯗꯨꯝ ꯄꯥꯡꯃꯤꯟꯅꯁꯤ ꯑꯗꯨꯕꯨ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ ꯑꯩꯒꯤ ꯃꯤꯁꯟ ꯑꯩꯒꯤ ꯑꯣꯕꯖꯦꯛꯇꯤꯚ ꯑꯃ ꯂꯩꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯑꯣꯕꯖꯦꯛꯇꯤꯚꯇꯨ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯃꯩ ꯑꯣꯏꯒꯦꯔꯥ ꯅꯦꯠꯄ ꯇꯥꯔꯦ ꯏꯁꯤꯡ ꯑꯣꯏꯒꯦꯔꯥ ꯇꯨꯔꯦꯟ ꯑꯩꯈꯣꯏ ꯏꯔꯣꯏꯕ ꯇꯥꯔꯦ ꯃꯗꯨꯒꯤ ꯍ꯭ꯌꯨꯃꯦꯟ ꯁꯐꯔꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯇꯥꯔꯒꯁꯨ ꯑꯩꯅ ꯃꯁꯤꯒꯤ ꯄꯥꯟꯗꯝꯁꯤꯃ ꯉꯝꯅꯕ ꯆꯪꯍꯟꯒꯅꯤ ꯍꯥꯏꯕꯁꯤꯃ ꯌꯥꯝ ꯑꯆꯧꯕ ꯃꯥꯒꯤ ꯑꯦꯄ꯭ꯂꯣꯗ ꯇꯧꯕ ꯌꯥꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯑꯦꯟ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯕ ꯍꯣꯁꯅ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯤꯒꯨꯝꯕ ꯊꯧꯅꯥ ꯂꯩꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯗꯗꯤ ꯁ꯭ꯇꯦꯠꯅ ꯀꯩꯗꯧꯕꯒꯤ ꯑꯦꯀꯣꯂꯦꯖ ꯄꯤꯔꯣꯏꯗꯣꯏꯅꯣ ꯁ꯭ꯇꯦꯠꯅ ꯀꯩꯗꯧꯕꯒꯤ ꯃꯣꯏꯗ ꯃꯇꯤꯛ ꯆꯥꯕ ꯀꯃꯦꯟꯁ꯭ꯇ꯭ꯔꯦꯠ ꯑꯣꯏꯕ ꯃꯥꯒꯤ ꯍꯣꯠꯅꯃꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯁꯨ ꯀꯩꯁꯨ ꯅꯠꯇꯕ ꯃꯇꯝꯗꯁꯨ ꯂꯨꯄꯥ ꯂꯥꯛ ꯄꯤꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯄꯣꯁ ꯄ꯭ꯂꯝ ꯄꯣꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯥꯒ ꯑꯩꯈꯣꯏꯒꯤ ꯁꯤꯐꯥꯏꯗ ꯄꯣꯁꯇꯤꯡꯒ ꯄꯤꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯆꯥꯎ ꯆꯥꯎꯅ ꯄꯤꯕꯤꯈ꯭ꯔꯦꯅ ꯑꯗꯣ ꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔ ꯀꯥꯟꯁꯤꯗꯗꯤ ꯂꯩꯉꯥꯛꯅ ꯀꯩꯗꯧꯕꯒꯤ ꯃꯉꯣꯟꯗ ꯃꯇꯤꯛ ꯆꯥꯕ ꯃꯥꯒꯤ ꯍꯣꯠꯅꯖꯃꯟꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯋꯥꯔꯗ ꯄꯤꯔꯣꯏꯗꯣꯏꯅꯣ ꯄꯤꯐꯝꯁꯨ ꯊꯣꯛꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯣꯏꯗꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯣꯏꯔꯤꯅꯦꯕ ꯑꯦꯛꯖꯥꯝꯄꯜꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗ ꯁꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯑꯋꯥꯕ ꯃꯌꯥꯝ ꯈꯥꯡ ꯇꯥꯔꯒꯁꯨ ꯑꯩꯅ ꯍꯣꯠꯅꯔꯤ ꯁꯨꯃꯥꯏꯅꯁꯨ ꯃꯤꯌꯥꯝꯁꯨ ꯑꯗꯨꯝ ꯍꯣꯠꯅꯕ ꯌꯥꯏ ꯑꯗꯨꯒ ꯍꯣꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯃꯉꯣꯟꯗ ꯃꯤꯌꯥꯝꯅ ꯕ꯭ꯂꯦꯁꯤꯡ ꯄꯤꯒꯗꯕꯅꯤ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯤꯒꯗꯕꯅꯤ ꯄꯤꯁꯨ ꯄꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ ꯁꯥꯏꯠꯇꯒꯤꯗꯤ ꯁ꯭ꯄꯦꯁꯦꯜꯂꯤ ꯁꯤꯒꯨꯝꯕ ꯆꯦꯝꯄꯤꯌꯟ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗꯗꯤ ꯃꯥꯒꯤ ꯊꯧꯅꯥ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯃꯥꯒꯤ ꯁꯣꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯌꯦꯡꯕꯤꯕ ꯃꯊꯧ ꯇꯥꯏ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯃꯣꯏꯁꯦ ꯍ꯭ꯌꯨꯃꯦꯟ ꯁꯐꯔꯤꯡ ꯂꯩꯇꯥꯔꯒꯁꯨ ꯐꯅꯌꯥꯝꯅ ꯋꯥ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯃꯩꯔꯛꯇꯒꯤ ꯌꯥꯝꯅ ꯉꯥꯜꯂꯒ ꯊꯣꯛꯂꯛꯏ ꯐꯅꯌꯥꯝꯅ ꯃꯩ ꯆꯥꯛꯀꯦ ꯑꯣꯏꯇꯥꯔꯒꯁꯨ ꯃꯩꯔꯛꯇꯒꯤ ꯁꯅꯥꯗꯧꯅ ꯏꯛꯑꯀꯥꯟꯗ ꯉꯥꯜꯂ ꯊꯣꯛꯂꯛꯏ ꯍꯥꯏꯕꯁꯦ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯣꯏꯗꯗꯤ ꯑꯩ ꯈꯨꯕꯥꯛ ꯑꯆꯧꯕ ꯑꯃ ꯈꯨꯅꯤꯡꯉꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯁꯥꯔꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯁꯥꯔꯅ ꯃꯇꯥꯡ ꯑꯁꯤꯗ ꯃꯦꯁꯦꯖ ꯑꯃꯁꯨ ꯄꯤꯕꯤꯔꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯌꯧꯕ ꯉꯝꯅꯉꯥꯏ ꯃꯩ ꯑꯣꯏꯒꯦꯔꯥ ꯏꯁꯤꯡ ꯑꯣꯏꯒꯦꯔꯥ ꯅꯦꯠꯂꯒ ꯆꯠꯄ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯃꯁꯨ ꯁꯥꯔꯅ ꯐꯖꯈ꯭ꯔꯕ ꯃꯦꯁꯦꯖ ꯑꯃꯁꯨ ꯄꯤꯕꯤꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯏꯁꯅꯥ ꯁꯤꯅ ꯑꯄꯣꯛꯄꯤ ꯃꯃꯥ ꯂꯥꯏꯌꯦꯡ ꯆꯠꯊꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯡꯀꯛ ꯑꯁꯤꯗ ꯒꯣꯜ ꯃꯦꯗꯜ ꯂꯧꯔꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯦꯁꯦꯖ ꯑꯃꯁꯨ ꯄꯤꯔꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯥꯎ ꯑꯃꯈꯛꯇꯪꯒ ꯂꯧꯈꯠꯆꯒꯦ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯂꯩꯔꯕꯁꯨ ꯑꯂꯨ ꯑꯃꯗꯤ ꯇꯤꯜꯍꯧ ꯑꯋꯥꯠꯄ ꯂꯩꯍꯜꯂꯣꯏ ꯍꯥꯏꯅ IPR ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯟꯇꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯥꯔ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯣꯄꯤꯅꯤꯌꯟ ꯁꯥꯔꯒꯤ ꯑꯣꯏꯕ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧꯁꯦ ꯆꯥꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯒꯤ ꯑꯂꯨꯁꯤꯕꯨ ꯐꯔꯦ ꯇꯉꯥꯏ ꯐꯗꯕ ꯑꯦꯔꯤꯌꯥ ꯈꯔꯗꯗꯤ ꯍꯣꯇꯦꯜꯒꯨꯝꯕ ꯔꯦꯁꯇꯨꯔꯦꯟꯠꯀꯨꯝꯕꯗꯗꯤ ꯇꯉꯥꯏ ꯐꯗꯕ ꯉꯥꯛꯇꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯤꯟꯖꯥꯛꯁꯤꯗꯗꯤ ꯌꯥꯝꯅ ꯐꯖꯕ ꯑꯃꯅ ꯑꯩꯈꯣꯏꯗꯤ ꯀꯥꯡꯁꯣꯏ ꯆꯥꯕ ꯑꯗꯒꯤ ꯑꯆꯝꯕ ꯆꯥꯕ ꯑꯗꯒꯤ ꯑꯁꯪ ꯑꯃꯥꯟ ꯁꯤꯗ ꯍꯋꯥꯏ ꯎꯔꯤ ꯄꯥꯜꯂꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯥꯔ ꯍꯥꯞꯇꯕ ꯃꯌꯥꯝ ꯆꯥꯔꯒ ꯉꯥꯔꯤꯒ ꯍꯧꯖꯔꯛꯄ ꯑꯗꯨꯒꯨꯝꯕ ꯈꯨꯟꯅꯥꯏ ꯑꯃꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯦ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯇꯤꯟ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯀꯥꯞꯄ ꯉꯥꯒꯨꯝꯕ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯔꯣꯏꯗ ꯌꯥꯎꯕ ꯄꯤꯖꯕ ꯌꯦꯟ ꯂꯩꯗꯅ ꯃꯌꯥꯝ ꯕꯣꯏꯂꯔ ꯅꯨꯡ ꯂꯣꯏꯅꯔꯤꯁꯤꯡꯁꯦ ꯁꯤꯒꯤꯁꯦ ꯆꯤꯟꯖꯥꯛꯁꯤꯡꯁꯦ ꯁꯨꯝ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯅꯣꯏꯈꯠꯂꯛꯄ ꯗꯥꯏꯕꯦꯇꯤꯛ ꯑꯣꯏꯔꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯁꯤꯗꯩꯁꯤꯗ ꯍꯦꯜꯊꯀꯤ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯅꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯔꯝꯗꯤ ꯃꯁꯤꯗ ꯄꯣꯠꯌꯥꯟ ꯇꯨꯌꯥꯟ ꯇꯧꯔꯝꯕ ꯂꯐꯣꯏ ꯆꯥꯏꯅ ꯍꯛꯆꯥꯡ ꯐꯩ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯂꯐꯣꯏꯗꯨ ꯀꯥꯔꯕꯥꯏꯠꯇ ꯃꯨꯜꯍꯟꯕ ꯑꯣꯏ ꯂꯩꯔꯝꯃꯦ
adudi hakchang no kamain phadori sem da wax terame kamain phani awa thabi da tinjang na wai hita ka pa pide numitra ngani patha na wai adui potu charu kan di akoina hakchang phai haina khali potu man hena mangale cancer thole to an bal laina me an thole aduna akoina hujik yengda budi akoi lebak sida leiba hujik phibam se sidesda akoi semit lon haitare kam thenga leba kan tilo kg da lupa kya pi du 50 60 70 80 bi mani chanam da lupa 200 something helam mani alu da lupa yang khai digi taw leitre sidesda akoi gi nong da chara suja kan da sawa mi mana hand to mouth adama gi su avenue su leitre kara wai chala kan da sing jalu su yadre hana ching da driver wer su ma thawba yadre lojing lo yadre leiba sing di tum ma chawa su yadre tum jamam khang da kan ma paisa kamayon tal chen kamayon tal do no mo da relief camp leiba sing sina kai chai ko mo tongan phir mo gre lakchini gi point ti hoji gi sana bi gi matang si ko ta ga di akoi isai thanda self reliant oiba matam mo oirage haina lo khaning haidi sigi leiba akoi gi issue me amje akoi na positive oina lora kan sida akoi gi farming activities for example kujuman ade tawul da chai chupa thari ba chinjang meam haitare manipur gi leiba vegetable meam loina mo ayam mo de thorpa nga tani adu ta ga di moi gi matau ta makan sida hoji gi leiba akoi gi part oina leiba da kai thabya bage low oina hangal leiba sing se kai thabya bage government side te gi thorong thajin ngai di leitre moi gi na chira charpa nga tani adu leiba farming organizations adu atopa farming activity haiba mi singsina hanga leiba pot mpham singsida akoi isana pochai thajaba haitare mapan da yai pot singje pudi projection adu akoi isai thanna puthokse pot me low mayama low pari la am hena leiba singse sigi sida akoi kitang low rok pantha se loira pa kan sida tilau thagera chanam thagera adu me am thara kan sida khamen chin ma thagera double cropping to na madugi mo ma chathat ta gadi akoi gi leiba lifeline ani ase mi gi khuta community me khuta leibina paisa khaira kan sida paisa se lore mai thaning matam thare kapsning matam kapsle ta gadi akoi secure oi de havne lifeline je akoi security internal security ma hana sarapam daga lai internal oiba economic oiba akoi gi maro irom dum lepse be yaba adugumba tilau boigera alu boigera chanam boigera si thara kan sida akoi isagi healthy oiba organic oiba produce putho kan sida akoi mem chara kan sida tingjang kajing daba adugumba khunai amadi economic ko senmit don da su akoi na chakot pe yaba adugumba khunai ama oina thamana pai mapane puslak pa pot tu kasubudi kai ta ga su mamandi yam tangi mamanji kana na control to no ja koi khangmang ngam de matam ma hai kani cap and pd na tawena hai kani adu alu bulu pa yang pb abran tilo bulu pa mafu pb abran kamain to no si price regulate to drino mise mamana alu kg ma chage tilo kg ma chage ta ga no mu pa changa ta no pa na phangdo pa changa du tilo da lupa mafu pi ga le ga chanam pawam le ma wan thar ne dum adu yen le kai no ma le du ma ta adu pheno lak to na hoje akoi machine yengjin na yam kumna yengmam ta ka le ta to all communities haijaba ta akoi Valley the Kundari, but you know, ma'am, my tip Pangalo, or the Kabui Sing, or allied sectors, which agricultural sectors, the Puna Wahan, Changun, and Akans, Kali Poche, ma'am, the Matamasana produced Oviage, but throughout the year, Perenello in a Chahichupoina, Kujuman, Tobulanga, Makans, the Akoi Atopa, Lady Kunjings, Nakavinga, Modono, one example, or Akans, the Akoji, my economic prosperity, waste to wealth, Amadi, Akoi Lady Kunai. Irom dom lepsa ngam na ba khunai mo oine na ba madui pot to khona bana phain mai thamjage thaga jari sa sar na ngasi akhoi gi studio asida lengbi raktuna telaba matam asida achumba marik chumlaba wafam kaya maru oiraba wafam kaya phongdok pirambagi damakta sarbo notice window gi maike degi hangai leitana thaga jari thank you so much sir ngasi gi de notice window na sandok jari ba news analysis matang sta loisin jare meeting tabiraba punamakpu amukha na thagat phongdok jari